하이젤레. 고소해지더라고. Oh no. Oh no. 됐어. Mukbang 먹으래. Jose. Thank you so much, Sai, for sending this. Hiya. Preserve tꯧꯔꯒ ꯊꯝꯕ ꯄꯣꯛꯇꯨꯅꯦꯕꯀꯣ. ꯆꯦ ꯕꯂꯥꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤ ꯎꯈ꯭ꯔꯨꯜꯗꯒꯤ ꯁꯤ ꯂꯧꯖꯕꯅꯦ. ꯌꯥꯝ ꯋꯥꯅ. ꯁꯤ ꯊꯣꯡꯗꯣꯏꯅꯦ ꯍꯧꯖꯤꯛ. ꯂꯥꯛꯑꯦ ꯁꯤꯗ ꯂꯥꯛꯑꯣ. ꯒꯥꯔꯤꯗꯅꯦ ꯃꯥꯅ ꯉꯥꯛꯇ ꯂꯩꯕ ꯑꯩꯁꯦ. Dia. Hi. Hi girl. Hi. Dia ke dalam lah. Malah. Sis. Gitu ya. Enggak apa juga. Hào đâu à này. Không có tờ này em cấp tờ ba này. Mana you? For you guysเลยว้าวไอ้เนี่ยเปลี่ยนมาไหนGonna barbecue cái pork. Biết nào mà khẩn lắm, biết nào mà khẩn chân. Oh no. No. Aduh, kesuka ini. Nungsina okay yang nari. Oh, langsung. Ay nakalasado rin. Warong. Đang hầu. Thùng chập trái hai tôi đây mà. Hầu rồi. Nghe coi. Tốt. Hầu rồi. Chập lan trái nó hầu rồi. Maning de hui lại. Hui cho keren nungsi biu. Chú chập trong face kênh nữa. Chị ổn rồi. Thằng bia nói tao ra đi. Tao lì. Ốc trong. Ốc trong. Phun lẹ. Mamam the side again. Oh, one side with the neck. Ốc trong mamam. Hello today, Mampu Namesay Sigi Mayam Chaba di Hogre, so dum Haza gets about them Tabiro, the Miani. Yeah, Dum Habio Mayam Punamapu Punemzari. Video hore. Wait, I don't Mattel say Jabla, Takabimo. Mattel say walk. Walk. Singju yen. Walk Jadaba. Yen. Koi se walk se special ukrul lay ne na hai. Pora inen hai ukrul lagi. Kada phazaraba. Walk jaw no yo piece se lay tre ko. Lay sato kray. Kano na kapi kumangi.
wok thom makani nang tawad lai oi ning ba yaw bro to da thom jan lakani lai gi thadok ke se lai gi thadok ta lai oi ning ba yaw bro adu dei se ado wai di chan sana dum tawrage cha ba dum haujarage wari bu game leite ko chare akhoi nga sai pok se kang de heron na yam thina nan na sai na ok se smai chang na pore ba ko khudda ok se chang ko kang ba nu tak yai ma ne ma man sai ta ga sai ta yai le ga da amu thang ma ton jina si skin je sai to pa re ga het pi ne ba mu khang ba ai nge ba sum wai li bris pa jamala hana madu da kap pa ne ga do sai ta yan ma ne duga dum khang de hawai san de dum sigi amu ba kai no sida kon mi sida sa phu wa sida shi che ba thong ya dro hawai sa na lam dro ba ai thong man te akhoi gi se na si duga se sina nga mayang gi plate chak chau ga hoga le da ne thangab ja pong ngab ja manung da ju wa hai bani ne yot ki tawa da plate to mayang gi plate to du da ka ga hang nap pe round ga nap pe du me kak bai si ga mo no Toga. ta sisina khon da lak su re kai no hak mai de ya heron mo ngam mo khul gi ne hai naga gi ne hai tangkhul gi ne hai gya ne an tha cha mai tei ne cha phải khơi cho thong bai ni cây nổ này bác không muốn sợ rồi kìa cây nổ bài rất bài chứ cây nổ bài rất bài chứ cây nổ vậy bài rất bài tập chắc chắc ya bàนี่มีกี่ food habit มีกี่ style of cooking เนี่ยไม่เต้กี่อีรวมbàiสิเดดูก็ชูบายจะทำทุกได้ฮะบ่มีสิไอสิไก่ style เนาะคังได้ฮะบ่เนี่ยบ่ thok te น่าจะ si di just barbecue ne si pork si budi tangkhul style style ละไก่เนาะ pork สิบ่กะนะก็เนาะตอกิเก khơi không để để nó phải mấy tay là xa đấy ไม่เต้สิปักทงทงปักซาซาดิ mà đi ไม่เต้ style เนี่ยบ่ให้จะ ja ba di tik to re จิ๋ว chế là đúng ngang dễ rồi đi mà đúng ngang là đúng lấy สิบังจิเนี่ยสิจะเจ้าสิหาวให้ก็มานะจิคิวสิได้ expression ช่วยกันเลย hai để tập xa để hai แล้ว lúc มา mà แล้วบ่ khang dai thum ya pa khang ya pa hau sa ra la ma man นั่งดีก็อย่างใส่ไอ้บัสซูมจะซาเลยอย่างนั้นเดียวฮะไอ้เช่นนี้ดิสเป็นแม่อะไรมันเราขอซาจะทิ้งอยู่อ่ะไอ้สิ่งนั้นทักแก đâu có đúng á chắc chắn tôi lôi chặt lồng cái gì chứ ai di si di hai ya ka mai ka hai di ka kai no mo si kam sa jin to bung sâm cái kai no puk sam thum jaw te kai no how dia we du kai no yam jam ji kai no นั่งเงี้ยหนูจะจ้าเขาตัวมาเลย sao ไอ้โมถามชีเดียวเธอพี่ก็ยังอุ้มโมเจ้าแล้วล่ะ mo tiaw ne as một cái gì rồi lấy đến đâu đi có thể em thì kiếm xì đấy bố mi nó cái này khăn từ ấy giật tặng nhiên mình giúp phẩm đi lâu gia đình bro đi lâu gia đình bro việc gì ngay cái sao rồi nú cho năm gia đình thì lâu xem hot ơi hả em sao hot tay hả ne ne phải đi hoạt thực tạ tài ai đi ăn lùa tôi mà lên mo sai lo ma le nó xem mát là em phi tay thôi hả tàn lìa trả cho nó một đồng thôi đi ông em phải tầm mà đi anh muốn thôi tôi em mà cặp thân là không như thế nào con mèo thôi bị ấy nhau bì lên trả bì mà sao bị không món này ông không được rồi em sẽ hay bì nữa không bà thế em đó cái cái người mình đi dạo bây giờ là mình bà thế bây giờ ngồi nữa mà lang tên đó rồi la ma cả bà bây giờ cả hai lấy hình sa bi du ne ha dura na traga thôi bên đi nữa
ꯀꯛꯇꯣꯏꯁꯦ ꯆꯥꯛ ꯉꯁꯤ ꯌꯥꯝ ꯍꯥꯞꯇꯕ ꯋꯥ ꯈꯔ ꯌꯥꯝ ꯉꯥꯡꯁꯦꯅ ꯅꯠꯇꯦꯍꯦ ꯋꯥ ꯉꯥꯡꯕꯩ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ ꯅꯣꯏꯕꯣ ꯑꯣꯛ ꯆꯥꯔꯗꯤ ꯆꯥꯛ ꯌꯥꯝ ꯆꯥ ꯌꯥꯗꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯅꯠꯂꯦ ꯆꯤꯛꯑꯒꯦ ꯆꯤꯛꯑꯣ ꯃꯌꯥꯝ ꯆꯦꯕꯂꯥꯅ ꯆꯤꯛꯄ ꯌꯦꯡꯁꯦ ꯀꯤ ꯌꯥꯝꯅ ꯃꯣꯡ ꯁꯥꯗ꯭ꯔꯦꯀꯣ ꯁꯥꯗꯦꯃꯦ ꯆꯦꯕꯂꯥ ꯆꯦ ꯊꯣꯏꯕꯤꯅ ꯁꯥꯗꯦ ꯍꯥꯏꯔꯗꯣ ꯊꯕꯤ ꯂꯩ ꯁꯥꯔꯣ ꯊꯕꯤ ꯂꯩ ꯍꯣꯏ ꯃꯥ oh my god ꯃꯊꯛ ꯋꯥꯏ ꯑꯗꯨ ꯆꯤꯛꯑꯣ ꯑꯗꯨ ꯍꯥꯎꯋꯦ ꯁꯥꯔ ꯂꯥꯎꯔꯤꯗꯤ ꯁꯥꯗ꯭ꯔꯕ ꯁꯥꯗꯔꯝꯃꯣꯏ ꯍꯥꯎꯔ ꯈꯪꯉꯦ ꯆꯥꯔꯦ ꯁꯥꯗꯦ ꯁꯥꯗꯝꯅꯦ ꯌꯥꯔꯦ ꯑꯗꯨꯝ ꯉꯥꯡꯅꯔꯁꯦ ꯉꯁꯤꯗꯤ ꯉꯁꯥꯏ ꯉꯥꯡꯅꯔꯝꯅꯤꯅ ꯍꯥ ꯈꯣꯡ ꯆꯤꯡꯍꯧꯋꯦ ꯍꯥꯏꯕ ꯑꯩ ꯉꯥꯏꯈꯣ ꯄꯥꯏꯒꯅꯣ ꯄꯦꯔꯤꯡ ꯉꯥꯏꯈꯣ ꯍꯥꯏꯕ ꯆꯤꯡꯍꯧꯋꯦ ꯍꯥꯏꯕ ꯈꯣꯡ ꯆꯤꯡꯍꯧꯋꯦ ꯊꯦꯡꯅꯒꯦ ꯑꯁ ꯈꯨꯕꯧ ꯑꯗꯨꯒꯅꯦ ꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯌꯥꯎꯁꯪꯁꯦ ꯀꯩ ꯈꯜꯂꯤꯒꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯆꯤꯟꯗꯔꯣ ꯍꯥ ꯁꯦꯀ꯭ꯔꯦꯇ꯭ꯔꯤꯅꯦ ꯀꯩꯕ ꯍꯜꯂꯣ ꯀꯠ ꯚꯤꯗꯤꯑꯣ ꯀꯠ ꯇꯣꯛꯑꯦ ꯕꯦꯛꯀꯞ ꯇꯥꯍꯧꯗꯕꯅꯤ ꯌꯥꯔꯦ ꯑꯗꯨꯒ ꯍꯦꯔꯣꯟꯗꯤ ꯐꯥꯒꯤ ꯂꯣꯏꯁꯟꯈ꯭ꯔꯦ ꯆꯥꯛꯁꯨ ꯂꯣꯏꯁꯜꯂꯛꯑꯦ ꯑꯩꯁꯨ ꯂꯣꯏꯗꯣꯔꯦ ꯑꯩꯉꯣꯟꯗꯩ ꯂꯧꯕ ꯆꯥꯛꯁꯦ ꯑꯩꯗꯤ ꯑꯣꯏ ꯑꯗꯨꯒ ꯎꯃꯣꯔꯣꯛ ꯌꯥꯎꯗꯕꯤꯗ ꯆꯥꯎ ꯎꯃꯣꯔꯣꯛ ꯁꯥꯔꯗꯤ ꯁꯥꯔꯦ ꯆꯨꯝꯃꯦ ꯑꯩ ꯎꯃꯣꯔꯣꯛ ꯁꯥꯏꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯗꯣꯏꯕ ꯑꯩꯈꯣꯏ ꯆꯥꯅꯁꯨ ꯃꯊꯪꯒꯤ ꯑꯃꯨꯛ ꯈꯟꯅꯕꯗꯤ ꯀꯩ ꯌꯥꯏ ꯃꯊꯪ ꯀꯩ ꯆꯥꯁꯤꯒꯦ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯌꯥꯏ ꯀꯣ ꯃꯊꯪꯗꯤ ꯆꯦꯕꯂꯥꯅ ꯂꯣꯏ ꯊꯣꯡꯒꯅꯤ ꯌꯥꯏ ꯅꯨꯡꯉꯥꯏꯒꯗꯕ ꯊꯣꯛꯅ ꯅꯣꯏꯒꯤ ꯄꯩꯁꯥ ꯂꯥꯛꯄ ꯄꯨꯂꯞ ꯑꯩꯉꯣꯟꯗ ꯄꯤ ꯇꯥꯕꯗꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨꯒꯤ ꯄꯨꯂꯞ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯄꯨꯂꯞ ꯍꯣꯏ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯅꯤ ꯇꯧꯅꯔꯁꯦ ꯑꯗꯨꯗꯤ ꯍꯥꯟꯅ ꯊꯣꯡꯍꯧꯗ꯭ꯔꯤꯉꯩꯗ ꯌꯦꯁ ꯐꯨꯜ ꯄꯦꯃꯦꯟ ꯐꯨꯜ ꯏꯟꯀꯝ ꯇꯨ ꯕꯂꯥ ꯍꯤꯖꯝ ꯆꯥꯗꯣꯏꯅꯦ ꯑꯩꯗꯤ ꯁꯤꯡꯖꯨꯗꯤ ꯆꯥꯔꯔꯣꯏꯅꯦ ꯈꯜꯂꯦ ꯀꯩꯒꯤ ꯎꯃꯣꯔꯣꯛ ꯑꯅꯤꯅꯦ ꯈꯥꯏꯗꯣꯏꯗꯣ ꯊꯕꯤꯗ ꯀꯣꯠꯂꯣ ꯎꯃꯣꯔꯣꯛ ꯊꯦꯡꯅꯗꯕꯤꯗ ꯆꯥꯎꯑꯣ ꯐꯔꯦ ꯎꯃꯣꯔꯣꯛ ꯃꯆꯦꯠ ꯌꯥꯎꯕꯅꯦꯕ ꯑꯗꯨꯁꯨ ꯆꯥꯎꯅꯕ ꯑꯗꯨꯒ ꯅꯣꯏ ꯑꯇꯣꯞꯄ ꯁꯨꯝ ꯑꯥꯔꯇꯤꯁ ꯂꯩꯅꯀꯣ ꯑꯦꯛꯇꯔ ꯍꯥꯏꯔ ꯁꯤꯡꯒꯔ ꯑꯣꯏꯔꯣ ꯁꯨꯝ ꯀꯅꯥꯒ ꯁꯨꯝ ꯆꯥꯃꯤꯟꯅꯅꯤꯡꯕꯒ ꯐꯥꯎꯕ ꯃꯤ ꯂꯩꯕꯤꯔꯕ ꯍꯥꯏꯔꯛꯎꯔꯥ ꯗꯥꯕꯣꯅꯤ ꯑꯁ ꯑꯗꯨꯗꯤ ꯐꯖꯅ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣꯗ ꯁ꯭ꯀꯨꯜ ꯄꯥꯈꯪ ꯑꯉꯥꯎꯕꯩ ꯁꯤꯟꯗ ꯀꯩꯅꯣꯗ ꯈꯨꯟꯗ ꯐꯖꯅ ꯆꯪꯉꯒ ꯗꯥꯕꯨꯅꯤ ꯄꯨꯁꯜꯂꯒ ꯆꯥꯎ ꯌꯥꯔꯦ ꯑꯗꯨꯗꯤ ꯗꯥꯕꯣꯅꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯇꯧꯔꯒ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯉꯣ ꯃꯥꯅ ꯊꯤ ꯈꯥꯏꯔꯒ ꯊꯔꯣꯏ ꯑꯃꯃꯝ ꯊꯥꯡꯒꯠꯂꯒ ꯆꯨꯞꯊꯔꯒ ꯑꯁ ꯆꯨꯞꯄꯒ ꯌꯥꯕꯖꯥꯠꯅꯤ ꯌꯥꯏꯅꯦ ꯍꯥꯏꯗꯣ ꯗꯥꯕꯣꯅꯤꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯒꯨꯝꯕ ꯌꯦꯡꯉꯝꯕ ꯊꯣꯛꯂꯕꯗꯤ ꯗꯥꯕꯣꯅꯤꯒ ꯃꯕꯥꯅꯤꯅ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯃꯤꯟꯅꯅꯤꯡꯉꯦꯅ ꯍꯥꯏꯔꯤ ꯌꯦꯡꯉꯝꯕ ꯇꯥꯕꯗꯤ ꯅꯠꯇꯦ ꯗꯥꯏꯔꯦꯛꯇ ꯁꯦꯌꯔ ꯇꯧꯁꯟꯕ ꯌꯥꯔꯦ ꯊꯔꯣꯏ ꯍꯥꯏꯁꯤꯅ ꯃꯥꯒꯤ ꯗꯥꯏꯂꯣꯛ ꯃꯌꯥꯝꯗꯣ ꯇꯧꯔꯒ ꯊꯔꯣꯏ ꯆꯥꯕ꯭ꯔꯣ ꯗꯥꯕꯣꯅꯤꯕꯣ ꯑꯩ ꯈꯪꯗꯦ ꯃꯥꯁꯦ ꯚꯦꯖ ꯑꯣꯏꯕ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯌꯦꯟꯕꯧ ꯆꯥꯗꯕ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯕꯥꯃꯣꯟꯅꯤꯗꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯊꯔꯣꯏꯗꯤ ꯆꯥꯔꯝꯅꯤꯗꯀꯣ ꯈꯪꯗꯦꯗ ꯈꯪꯗꯦ ꯗꯥꯕꯣꯅꯤ ꯅꯪ ꯊꯔꯣꯏ ꯆꯥꯕ꯭ꯔꯣ ꯗꯥꯕꯣꯅꯤ ꯍꯋꯥꯏ ꯐꯣꯟ ꯇꯧ ꯈꯨꯗꯛ ꯐꯣꯟ ꯇꯧ ꯈꯪꯗꯣꯛꯁꯦꯕ ꯍꯋꯥꯏ ꯊꯣꯡꯕꯅꯁꯨ ꯑꯣꯏꯈꯠꯂꯛꯏꯔ ꯅꯪꯁꯦ ꯈꯔ ꯅꯪ ꯁꯤ ꯐꯣꯟꯗꯣ ꯄꯨ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯒꯤ ꯕꯔꯅꯥꯗ ꯅꯣꯏꯅꯤ ꯕꯣꯕꯥ ꯑꯣꯛꯇꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯏꯗꯤꯇꯤꯡꯗꯤ ꯈꯔ ꯋꯥꯅꯤ ꯍꯥꯟꯅꯁꯨ ꯋꯥꯈꯤ ꯍꯥꯏꯗꯥꯏꯅꯦ
ꯈꯟꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯠꯇ ꯚꯤꯗꯤꯑꯣ ꯅꯝꯃꯝꯗ꯭ꯔꯦ ꯑꯧ ꯑꯩꯈꯣꯏꯁꯤ ꯗꯩ ꯋꯥꯅ ꯆꯥꯒꯦ ꯆꯥꯔꯒ ꯅꯝꯃꯝꯗꯦ ꯅꯝꯗꯤ ꯅꯝꯕ ꯑꯗꯨꯒꯅꯦ ꯀꯥꯔꯠ ꯐꯨꯜ ꯑꯣꯏꯅ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯛꯑꯒ ꯍꯥꯟꯅꯩꯗꯣ ꯀꯛꯑꯒ ꯑꯃꯨꯛ ꯁꯝꯊꯔꯛꯏꯅꯦꯕ ꯑꯗꯨꯅ ꯃꯔꯛꯀꯤ ꯆꯥꯁꯟꯈ꯭ꯔꯤꯕ ꯁꯔꯨꯛꯇꯨꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯗꯨꯗꯤ ꯈꯥꯏꯅ ꯇꯧꯔꯛꯑꯦ ꯉꯛꯀ ꯋꯥꯅ ꯆꯥꯔ ꯄꯤꯌꯥꯔꯤ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯛꯏꯁꯤꯅ ꯁꯥꯈꯤ ꯁꯤꯡꯖꯨꯒꯗꯣ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯂꯣꯏ ꯆꯥꯏ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯆꯦꯕ꯭ꯔꯥ ꯂꯣꯏ ꯆꯥꯏꯅꯁꯦ ꯁꯤꯒꯁꯦ ꯑꯩ ꯍꯧꯖꯤꯛ ꯊꯕꯤ ꯑꯃ ꯆꯥꯗꯣꯔꯦꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯅꯝꯍꯧꯗꯕꯒꯤ ꯑꯝꯇꯪ ꯆꯥꯈꯤꯒꯦ ꯑꯩꯁꯨ ꯆꯥꯗꯣꯏꯅꯦ ꯑꯩ ꯉꯥꯏ ꯂꯩꯔꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯊꯝꯕꯧꯒꯁꯦ ꯈꯔ ꯑꯝꯇ ꯆꯥꯒꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯥꯕ ꯈꯔ ꯆꯥꯈ꯭ꯔꯦ ꯁꯨꯝꯕꯁꯦ ꯃꯌꯥꯝ ꯆꯥꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯅꯉꯣꯟꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯌꯥꯎꯕ ꯄꯥꯝꯃꯩ ꯈꯪꯕꯩ 이반이만 얘가 왜 아직 공공님이야? 거기 원절로 얘기해요. ꯍꯦꯟꯁꯦ ꯍꯦꯟꯃꯜꯂꯦ 이ꯕꯦꯝꯃ ꯍꯦꯟꯃꯜꯂꯕꯅꯤ. ꯅꯣꯏꯗꯤ ꯆꯥꯏꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯕꯩꯅꯦ ꯃꯌꯣꯝ ꯌꯣꯝꯗꯅ ꯁꯦꯛꯁꯤ ꯇꯥꯔꯅꯤ ꯇꯤꯜꯍꯧ ꯌꯥꯝ ꯆꯥꯏꯕ. ꯍꯣꯠ ꯑꯣꯏꯔꯅꯤ ꯈꯔ ꯉꯁꯤ ꯈꯔ ꯇꯧꯔꯅꯤ. ꯅꯪ ꯁꯪꯒꯣꯝ ꯀꯃꯥꯏꯅ ꯄꯣꯁ ꯇꯥꯏ? ꯃꯨꯜꯂꯦ ꯄꯣꯁ ꯇꯥꯏ ꯍꯥꯏꯁꯦ ꯇꯥꯔꯕꯔꯥ? ꯃꯌꯥꯝꯅꯅꯦ ꯀꯔꯤ ꯁꯝꯅꯣ ꯌꯥꯝ ꯐꯨꯅꯤꯡꯕ ꯌꯥꯔꯦ ꯀꯩꯅꯣꯃ ꯎꯞꯁꯟꯕ ꯃꯥꯜꯂꯦ ꯗꯤꯡꯗꯥꯡ ꯁꯪꯅꯤꯡꯉꯛꯄ ꯗꯤꯡꯗꯥꯡ ꯂꯥꯛꯄ ꯃꯥꯏ ꯁꯝꯆꯥꯁꯤꯗ ꯃꯤꯅ ꯀꯔꯤ ꯍꯦꯌꯔꯁ꯭ꯇꯥꯏꯜ ꯍꯥꯏꯔꯒ ꯗꯤꯡꯗꯥꯡ ꯅꯪ ꯁꯨꯝꯗ ꯇꯧꯗꯅ ꯁꯥꯏ ꯅꯕꯥꯅꯤ ꯍꯦꯌꯔꯁ꯭ꯇꯥꯏꯜ ꯆꯞ ꯃꯥꯟꯅꯍꯜꯂꯨꯗꯅ ꯑꯩꯗꯤ ꯃꯥꯏꯗ ꯔꯥꯎꯟ ꯇꯧꯕꯅꯤꯅ ꯌꯥꯝ ꯊꯤꯅꯤꯌꯦ ꯗꯤꯡꯗꯥꯡ ꯇꯧꯕ. ꯑꯩꯁꯨ ꯉꯁꯤꯗꯣ ꯀꯛꯑꯅꯤ ꯗꯨꯀꯥꯟ ꯁꯪꯒꯥꯕꯝ ꯆꯠꯂꯨꯔꯦ ꯑꯗꯒꯤ ꯑꯗꯨꯒꯤꯅꯦ ꯍꯩꯖꯤꯡꯄꯣꯠ ꯍꯩꯖꯤꯡꯄꯣꯠ ꯑꯃꯁꯨ ꯆꯠꯂꯨꯔꯦ ꯋꯥꯏ ꯑꯗꯨꯒ ꯇꯞꯇ ꯆꯠꯁ ꯇꯨꯝ ꯌꯥꯔꯦ. ꯍꯧꯖꯤꯛꯀꯥꯟ ꯑꯃ ꯍꯤꯗꯥꯛ ꯊꯣꯛꯄꯗꯣ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕꯒꯤ ꯇꯨꯝꯅꯕ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯕ ꯗꯥꯏꯑꯦꯖꯤꯡꯒꯤ ꯀꯥꯏꯅꯒ ꯃꯌꯥꯝ ꯊꯣꯛꯄꯗꯣ ꯇꯦꯕ꯭ꯂꯦꯠ ꯑꯣꯏꯅ ꯀꯟꯇꯦꯅꯔ ꯃꯆꯥ ꯃꯆꯥ ꯇꯧꯔꯒ ꯋꯦꯜꯅꯦꯁ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯋꯦꯜꯕꯤꯡ ꯍꯥꯏꯕ ꯁꯦꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯃꯊꯪ ꯀꯩ ꯆꯥꯁꯤꯒꯦ ꯈꯜꯂꯤꯉꯩꯗ ꯑꯗꯨꯝ ꯃꯈꯝꯇ ꯈꯪꯕ ꯖꯥꯠ ꯅꯠꯇꯦꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯊꯪ ꯀꯔꯤ ꯆꯥꯁꯤꯒꯦ ꯍꯥꯏꯕꯗꯣ ꯉꯁꯥꯏꯗꯣ ꯌꯥꯎꯔꯝꯒꯗ꯭ꯔꯥꯕ ꯈꯪꯗꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯨꯔꯁꯤ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯨꯔꯁꯤꯔꯥ ꯌꯥꯎꯗꯤ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯊꯪꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯧꯔꯁꯦꯕꯀꯣ ꯆꯒꯦꯝ ꯄꯣꯝꯕ ꯑꯃꯅꯦ ꯀꯥꯡꯁꯣꯏ ꯃꯍꯤ ꯂꯥꯡꯕ ꯑꯃꯅꯦ ꯈꯥꯃꯦꯟꯁꯤꯟꯅꯦ ꯑꯂꯨꯅꯦ ꯇꯧꯔꯒ ꯍꯋꯥꯏ ꯊ꯭ꯔꯥꯛꯀ ꯉꯥ ꯑꯌꯥꯏꯕꯒ ꯁꯤꯡꯒ ꯍꯥꯞꯆꯤꯜꯂꯒ ꯑꯗꯒꯤ ꯀꯥꯡꯍꯧ ꯑꯃꯅꯦꯀꯣ ꯑꯗꯒꯤ ꯁꯤꯡꯖꯨ ꯑꯃꯅꯦ ꯏꯔꯣꯝꯕ ꯈꯤꯇꯪ ꯂꯣꯜꯂꯅꯤ ꯌꯣꯡꯆꯥꯛ ꯇꯧꯔꯒ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯇꯣꯡꯕꯗꯣ ꯑꯗꯨꯒ ꯆꯝꯐꯨꯠ ꯈꯤꯇꯪ ꯆꯤꯅꯤ ꯈꯤꯇꯪ ꯍꯥꯞꯄꯒ ꯌꯥꯝ ꯊꯨꯝꯗꯕꯤꯗ ꯇꯧꯔꯒ ꯈꯤꯇꯪ ꯈꯤꯇꯪ ꯊꯣꯡꯉꯦꯅ ꯃꯊꯦꯜ ꯌꯥꯝꯍꯟꯕ ꯈꯤꯇꯪ ꯈꯔ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯆꯥꯁꯦꯀꯣ ꯌꯥꯏ ꯆꯥꯁꯦ. ꯃꯊꯪꯗꯒꯤꯗꯤ ꯚꯤꯗꯤꯑꯣ ꯅꯨꯡꯁꯦ ꯇꯣꯛꯑꯁꯤ ꯌꯦꯟ ꯆꯥꯒꯦ ꯆꯥꯊꯣꯛꯑꯒ ꯃꯊꯪꯗꯒꯤꯗꯤ ꯚꯤꯗꯤꯑꯣꯗꯨ ꯁꯣꯏꯗꯅ ꯅꯝꯃꯝꯅꯕ ꯇꯧꯔꯒꯦ. ꯃꯊꯪꯗꯩꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯦ ꯆꯦꯕ꯭ꯂꯥꯅ ꯁꯣꯏꯕ ꯅꯠꯇꯦ. ꯃꯤꯗꯤ ꯌꯥꯝ ꯍꯣꯏꯗ ꯀꯩꯁꯨ ꯆꯥꯎꯈꯠꯆꯈ꯭ꯔꯕꯅꯤ. ꯀꯥꯏꯗꯦ it happens. ꯄꯤꯌꯥꯔꯤꯁꯦ ꯉꯁꯥꯏ ꯁꯥꯟꯅꯔꯨꯔꯒꯅꯦ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯅꯤꯅ ꯆꯥꯗꯅ ꯂꯩꯕꯩ ꯃꯥꯁꯦ ꯃꯀꯣꯛꯁꯦ ꯆꯤꯛꯑꯦꯕ. ꯌꯥꯗ꯭ꯔꯦ ꯑꯩ ꯂꯦꯡꯉꯝꯗ꯭ꯔꯦ. ꯑꯗꯣ ꯆꯦꯕ꯭ꯂꯥꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯊꯣꯡꯉꯦꯅ ꯃꯥ ꯀꯣꯟ ꯐꯦꯡꯉꯒꯦꯅ ꯀꯣꯟ ꯐꯦꯡꯕ ꯆꯠꯈ꯭ꯔꯦꯕ. ꯑꯗꯨꯅ ꯑꯩꯈꯣꯏꯗꯣ ꯏꯕꯥꯅꯤꯅ ꯑꯗꯨꯝ ꯇꯧꯔꯦ. ꯍꯣꯏ ꯑꯥꯎꯇ꯭ꯔꯣꯁꯦ ꯑꯩꯈꯣꯏ ꯂꯣꯏꯁꯟꯕꯗ ꯑꯗꯨꯝ ꯁꯤ ꯃꯦꯃꯣꯔꯤ ꯀꯩꯅꯣꯁꯦ ꯕꯦꯔꯥꯁꯦ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯀꯛꯑꯒ ꯑꯃꯨꯛ ꯅꯝꯃꯛꯏꯅꯦꯕ ꯁꯤꯁꯦ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯣ ꯍꯥꯏꯗꯤ ꯍꯥꯏꯔꯦꯕꯀꯣ ꯑꯩꯈꯣꯏ ꯆꯦꯕ꯭ꯂꯥꯒ ꯐꯝꯃꯤꯟꯅꯩ ꯀꯥꯟꯗ ꯄꯨꯂꯞꯅꯗꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛꯀꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦꯕ. ꯍꯣꯏ ꯃꯔꯛꯇ ꯇꯠꯂꯦꯕ. ꯑꯗꯨꯅ ꯑꯥꯎꯇ꯭ꯔꯣꯁꯦ ꯏꯕꯥꯅꯤ ꯇꯧꯖꯔꯦ. ꯆꯦꯕ꯭ꯂꯥ ꯉꯁꯤ ꯑꯩꯈꯣꯏꯒ ꯍꯔꯥꯎ ꯆꯥꯕꯗ ꯆꯥꯃꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯗꯣ ꯚꯤꯗꯤꯑꯣꯗꯣ ꯃꯔꯛꯇ ꯃꯇꯦꯠ ꯇꯠꯆ ꯇꯥꯔꯒꯁꯨ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯗꯨ ꯐꯖꯅ ꯑꯗꯨꯝ ꯅꯝꯈ꯭ꯔꯦ. ꯆꯥꯛ ꯏꯟꯁꯥꯡ ꯐꯖꯅ ꯍꯥꯎꯔꯦ. ꯆꯥꯛꯇꯨ ꯆꯦꯕ꯭ꯂꯥꯅ ꯊꯣꯡꯉ ꯄꯨꯊꯣꯔꯛꯏꯅꯤ. ꯑꯗꯨꯁꯨ ꯍꯥꯎꯔꯦ. ꯍꯣꯏ ꯃꯊꯪꯁꯨ ꯅꯝꯁꯦ ꯍꯥꯏꯔꯦ ꯆꯦꯕ꯭ꯂꯥꯅ ꯊꯣꯡꯕꯤꯒꯦ ꯍꯥꯏꯌꯦ. ꯑꯗꯣ ꯑꯗꯨꯝ ꯁꯥ ꯉꯥ ꯌꯥꯎꯗꯕꯤꯗ ꯑꯣꯏꯅ ꯇꯧꯁꯦꯅ ꯍꯥꯏ. ꯃꯊꯪꯗ ꯆꯦꯕ꯭ꯂꯥꯅ ꯃꯥ ꯂꯣꯏ ꯊꯣꯡꯗꯣꯏꯅꯦ.
ꯑꯩꯈꯣꯏ ꯐꯝꯃꯣꯏ ꯇꯧꯔꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯈꯣꯏꯁꯥꯅ ꯄꯨꯔꯝꯖꯩ